Praise the Lord. Ahan bumuktada yengbiriba amasung tabiriba ichilinaw iche ichilima pabungsing mayam pumnamakpu thamoidagi nungsiba amasung ikai khumnaba uchari loinana adom adombu kanbiba mapuna fattabadagi anabadagi kanbiba oisanu aduga adomda mapal naidaba yengthaba pinabiba oisanu Prabhu Jesus Christagi minglena. Amen. Mayam ngasi mayam da testimony amakak sutahan jirake yam nungsiba mayam iramda Manipur dagi adugagi di akoigi nagagi ma sing itilinaw sing na tongan ba miyoy kaya na testimony fongdok pire mayam adu ay mayam da testimony sing ase tahan jirake mataw karamna Christian haiba asida akoi lakhibano mataw karamna Jesus Christ gi followers oirakpano haibasigi acho ba sakhi amam loina lay mayam ko tabiu adom the blessing phangbiu adom gi testimony karigumba leiba taragadi ishorna adom bu kauthok pikhiba adom bu kanbi khibagi testimony ado adom lotsen biganu ishorna adom da phongdok piribado adom na mayam da tathokna bigini maramdi khangdaba mayam ama leiri migini haiba mayam ama leiri haugi laini haiba mayam ama leiri agresna sandoba dharmani haiba mayam ama leiri maramdi khangdaba singda khangan bese maramdi Jesus Christ na hai you are the light of the world hak taibang pan bigi mangal haibaduna amambada ngali hausikki matam sida ekhoi ngan bigi matam ni kanana ngal handoi no ekhoi ne ekhoi ngamde ishorna already hairabani taktho phongdo o haiduna praise the Lord ahan bada mayam ishorgi wahai makta pathok serake Johan Pandup mayam maina pathok chaga doribasi Johan Pandup taraga marigi pada kunga tare ese munatabi ko mayam Johan Pandup Johan chapter 14 verse 27 Jesus Christ na hairi bani direct masamak na hairi bani adom da hairi bani ingbiri ba adom da aina nangonda ing thaba thanami aina nangonda ing thaba pi taibang pan na pibugum na aina maduna ko de pi banate na koi puning langtak na ganu amasung ki basu taw ganu hairi amen kanana haibiri ba Jesus Christ siduna fumduna hingat pa ngasi su ko loina riba mapuna hai madudi aina ne koi da nangonda ing thaba thanami taibang pan na pibugum na pi banate taibang pan bagi swai launa mangki gado ba arang arak asigumna ing thaba piba nate lomba nairoi da sarga faubada ing thana leiraga doriba hairiba ing thabado Jesus Christ na adom da pi amasung thanami nakoi thamoi langtak naganu amasung ki basu tawganu ma ipa aikoi ga loinari praise the Lord thoiba testimony se dum tabiu aduga mayam da kai mamatang haijauge aingonda comment amada mayam ngarang khudok sakiba isogi wapa amada comment lakpa matamda misak amana sumna ibirei madudi taibang pan asida thabak su sudaba duigi thabak su amata sudaba khali wapau khata haidokpa wapau khata hairaga paisa phangaga chaba mi singdo sargada chatkadra nolok chatkadra haina hangai maramdi aine sorry wai taw haijari basi mahak na khan base paisa yam phangaga haibani haina khan bayani adu waseng ba reality du di Christian hairi badagi ngonda lupa ma fau phangde pi waina su hairude adu bu ishor na ipa gi thojal dagi ipa na mateng ipa na pinabi pitat patat bugumna thambi de aduga aigi su hotna jaduna aigi fast food dukan ma da ayuk tagina numidang phau ba da hotna jaduna aina yada ba thabak ti amata thamde tawsu tawroi ai humang ta duna aigi nupi ga na hotna jaduna tawduna ishor gi thogol tawjari bani aigi cha sing thakjari bani haibado me khoina khangdaba एक वपाव ताब मतमदा थबक अमता सुदना लेरब्रा हाइना खल्ली ताबिउ करिगुमा दोमना दु खनबि पतारगदि पैसा फंगबगी नते पैसा फंगदे एखोय पैसा दगी हेने लुब करि ले ईश्वर हाइबा ईश्वर फंगकप मतमदा पैसा मथंता लाकनी पितत पतत बुगुमना थमोय हाइबिबा यीशु ख्रिस्ट की मिंगदा बिखानिबा दोम उरब्रा मयामना Jesus Christ के नाम पे देते बाबा हाइबा अमता यावब्रा यावरोय करिगिनो यीशु ख्रिस्ट ना ऑलरेडी हाइ ख्रे मदुदि आइगी इचा सिंग पितत पतत बुगुमना थनम लोय Hallelujah. Awaba nungai awaba kaya malai matang da paisa lupagi amagi adubu punamuktagi ing thaba pinabi punamuktagi lanthokpi punamak thunghanbi Jesus Christ amaramaduna ipagi achumbase khangbiu thibiu nainabiu khangdadana haibinate punsi thengnaraga direct mayok naraga direct Jesus Christ kanano haiduna hangkhraga hatok piganu haina hairamaga Jesus Christ na uthok pirakpadagi chanupa haina kaubirakpadagi di leiba ngamjadabagi thogalni thawai gi thogalni Christian gi under da pastor gi under da ina haibinate ai direct Jesus Christ pavitra atma holy spirit duga Jehovah ipa ishon tohon bi thogalni tarai ba thogalnate adom tabiu adu ishor dagi blessing phangbiu hagachari adom gi testimony leibiraga di share to biro mayam aingonda ai gi number haijaramge 8471929423
8471929 so WhatsApp number ni asida hana contact tawbiro adongi testimony isu Kristana adongi testimony phongdu haiduna ngaiduna lei habse kawbigano testimony athoiba testimony se tabiu ishorgi blessing marang kaina phangdu Prabhu Jisu na dombu loina bi boisano atabadagi kan bi boisano testimony asigi kutang dagi adomda karigumba thade da boyer magasu nauna popa new born Christian habdo mingkhatam boyer magasu ishorgi thawaina loina bu Christian habdo adom bo hembisano isu Kristana adom motam chupada loina bi boisano amen Ozada phone yam tongning ba ado ngarang di aida ozagi phone number je ai kanada gi lodinu khangde hena tawraga leiringe sida ozagi message taba matamda misi yamana the message ari phone number habiro habida ai isenja hobani ada sa kada ozada ai phone tawjarakpani ai je testimony to tijani ai soda ai solo sinba to sai to ba ni adu so isa sida hena koi isa da bab ta ba rozi hena naksin jarak hai da isa sida moi ta hau daga ri ai le ta bon khang da ba sak tho ma su de gi jang tho to adom ai sa gi te ri ko da gi ta da ba da thawai da yam so khat ba yam su nu si ba tu di khau khau tu ma ho di hai jari ba si zo adum taw we da so ga ling nei na bai type ta ke nom taw taw bai sa sida ma so nei ma ni si bi bagini ada ai pai ta koi mari ni ko family club adum loina mak ki solo sindare practice tore hayeng kano siju itan pi ju isogi wa ta ba kano da siliguri da tang tram da tarkidu taturi ba adu so sona pangina ba de gi ai kan pi ji healing je odagi healing je yamna ai pungna ba de bangang si kanang pungna ba sida odagi healing je le ma yaw ba sida ina ai ku thammaga ko jon jona ku thammaga puksida thammaga du ai mi du selaga dum nei daga ta bane ba ara adu yi kumna ba si du dum phagre adu ngarang noiram se tang hora mi de ne Prabhu Ji su mi ming da ingon ana ba amta lei be aroi ai gi sang ji Prabhu Ji su gi oi khabani Prabhu Ji su do ka tok khabani adu ai ana ba jaga ma tai sang de yaw de tro ena ta thok paina adai ozana haibe do maina dei gi ai je magre hodi buna ba tre ana isoji yamna thagale yamna nusiba mane akui bu kandi ba yamna nusiba ahin isor yam thagale isor ala wa ba sumana loina mateng pangbi ai sa wai bi ai pa su koi su bai metin na makut ani do yaudre makut ai kuta manga ye thangba sigi khuyai ga kuning thoga ni se ka ga tai dum soina ga lei ado mana iri shok daga thori aina kathin da phi kare yole ado sar ai ri se ai testimony se yamna pithok taning ba ai se mo ga thamba se yamna wara ba hai tare ado hoji adum piragi yara da sa yani haibe hallelujah pai so ai se smai to ba ai so se masak sukan khangde so se kanana su khangde ai lining bada suki mati isoji ko tabang pani lai he ta seng ba phi seli ne na phi ta seng to ala thamaga ai isa gumani ai ke sum tai kai ba leite isoji mamang hai ba ni ai noi da bam ta ngam ba ti phi ji lauthoga phi yaud da bi imung ta sala changa ga phi aseng ba lauthoga ising khi changa ga soki mati go bi ra je kal ga ai isoji ning aki ning ma matang ji ai ji nong nong gi ai sa da na ba ji kai no khang da ba lai yong khang da ba ji nai sak chaning ba phau da ba nong nong mi hangsang gi yang kang chilak pa adre gi di sak chu ji am ta thok da ba da tra yeng wo zu leina ro sini ka im ta hai da ba kai ta na di na hai ba adre di ai ji nong ma tum me ba ko tum ba si da ai ji yam no wang chau ba sar ga si de gi ai Prabhu Ji su Krista su khang ja de di kisan ni ti tari taraga ai nong ta khalu bu su leiti adada ai ji kai lai khong do noi khang re ai sa ji da nari se lai ju kai so yamna khoram da ning da ban thau kai na lei ba khoi gi manipur da adada ma ju ka ning da sat na hing ho ta na yam tawre ai samjal lagi ba ko sa dei ai ji amai to dei ai no ma hing to ma sin ne khoi wang chaw ba phingau ji sele ma khut ani ji ting thoga khoi ma kok su so ma o ba ta ni adada isa no pi agulu
ꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕꯅ ꯑꯩꯈꯣꯏ ꯈꯨꯖꯤꯗꯧꯅ ꯄꯥꯛꯅ ꯀꯣꯜꯂꯒ ꯔꯥꯎꯟ ꯑꯃ ꯀꯣꯜꯂꯒ ꯑꯩꯉꯣꯟꯗ ꯃꯤꯠꯁꯤꯗ ꯎꯍꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯅ ꯑꯩꯅ ꯎꯏꯌꯦꯅ ꯈꯨꯝꯃꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯂꯥꯛꯑꯣ ꯄꯤꯒꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯊꯝꯃꯕꯅꯤ ꯅꯪꯅ ꯑꯩ ꯂꯥꯛꯄ ꯃꯇꯝꯗ ꯄꯤꯒꯅꯤꯅ ꯃꯥꯅ ꯂꯩꯆꯤꯟ ꯃꯔꯛ ꯑꯩꯈꯣꯏꯒꯤ ꯂꯩꯆꯤꯟ ꯌꯥꯝꯅ ꯊꯥꯕ ꯂꯩꯆꯤꯟ ꯍꯥꯏꯇꯥꯔꯦ ꯉꯧꯕꯁꯤ ꯃꯅꯨꯡꯁꯤꯗ ꯃꯈꯨꯠ ꯌꯦꯠꯁꯤꯅ ꯊꯤꯡꯖꯤꯜꯂꯒ ꯊꯝꯈꯤꯕꯀꯣ ꯊꯝꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯑꯁ ꯀꯔꯤꯅꯣ ꯑꯩ ꯉꯁꯤ ꯃꯪꯁꯤꯕꯣꯅ ꯑꯩꯅ ꯃꯤꯠ ꯆꯠꯊꯣꯛꯂꯒ ꯑꯩꯁꯦ ꯄꯨꯟꯁꯤꯗꯁꯨ ꯀꯔꯤꯝꯇ ꯈꯜꯂꯨꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯁꯤꯕꯣꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯅ ꯍꯥꯏꯔꯦ ꯅꯪ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯅꯪꯅ ꯅꯤꯡꯖꯕ ꯏꯁꯣꯔꯗꯨꯅ ꯂꯥꯛꯑꯒ ꯅꯪꯁꯦ ꯀꯧꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯁꯤꯅꯦꯕꯀꯣ ꯑꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯏꯁꯣꯔ ꯅꯠꯇꯦ ꯑꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯌꯥꯝ ꯋꯥꯡ ꯆꯥꯎꯏ ꯑꯗꯨꯒ ꯃꯃꯥꯏꯗꯤ ꯎꯗꯦ ꯑꯗꯨꯒ ꯑꯉꯧꯕ ꯉꯥꯛꯇꯅ ꯁꯦꯠꯂꯒ ꯃꯀꯣꯛꯇꯣ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯋꯥꯔꯤꯗꯅꯦ ꯑꯗꯨꯗꯩꯗꯤ ꯑꯩꯁꯦ ꯅꯥꯕꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦꯕꯀꯣ ꯑꯗꯩ ꯀꯩ ꯈꯣꯏꯔꯝꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯊꯪꯅꯕꯗ ꯏꯁꯣꯔ ꯂꯧꯁꯤꯜꯂꯒ ꯂꯩꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯥꯔꯖꯣꯏꯗ ꯀꯥꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯇꯣꯝꯕꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯏꯄꯥ ꯏꯁꯣꯔꯅ ꯄ꯭ꯔꯚꯨꯖꯤꯁꯨ ꯂꯩ ꯍꯥꯎꯒꯤ ꯂꯥꯏ ꯅꯠꯇꯦ ꯅꯪ ꯁꯤꯗꯩꯗ ꯆꯦꯠꯅ ꯂꯩꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪ ꯐꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔꯗꯣ ꯂꯥꯛꯑꯒ ꯅꯪ ꯄ꯭ꯔꯥꯊꯅꯥ ꯇꯧꯍꯟꯁꯤꯔꯥ ꯍꯥꯏ ꯑꯩꯅ ꯑꯁ ꯑꯩ ꯐꯅꯤꯕꯨ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯍꯥꯎꯒꯤ ꯂꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯀꯔꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯕꯨ ꯐꯍꯟꯒꯅꯤꯕꯨ ꯍꯥꯏꯔꯒꯗꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯍꯟꯖꯒꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯇꯣꯏꯅꯤ ꯑꯩ ꯉꯁꯤ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏ ꯑꯗꯨ ꯆꯠꯂꯁꯦꯅ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯂꯥꯞꯄꯦꯕꯀோ ꯑꯗꯩꯗꯤ ꯆꯠꯂꯦ ꯄꯥꯁꯇꯔꯁꯤꯅ ꯅꯪ ꯊꯥꯖꯕ꯭ꯔꯥ ꯍꯥꯏ ꯑꯩꯅ ꯊꯥꯖꯩꯁꯨ ꯄꯥꯁꯇꯔꯅ ꯍꯥꯏꯔꯦ ꯑꯗꯨ ꯊꯥꯖꯔꯒꯗꯤ ꯑꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯛꯀꯦ ꯑꯗ ꯃꯥꯅ ꯏꯁꯣꯔꯗꯣ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯔꯦ ꯑꯩꯁꯦ ꯃꯥꯅ ꯍꯥꯏꯌꯣꯒꯤ ꯂꯣꯏ ꯍꯥꯏꯔꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯩ ꯀꯣꯛꯁꯤꯗ ꯄ꯭ꯔꯥꯊꯅꯥꯁꯤ ꯗꯛ ꯇꯧꯔꯛꯄꯁꯤꯗꯩꯁꯤꯗ ꯃꯥꯅ ꯀꯩꯅꯣ ꯈꯪꯗꯦꯀꯣ ꯌꯥꯝ ꯇꯧꯔꯦ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗꯩꯅ ꯈꯣꯡꯗꯣꯟꯗꯩꯅ ꯀꯣꯛꯇꯣꯟꯐꯧꯁꯤꯗꯒꯤ ꯑꯣꯔꯣ ꯍꯣꯠꯇ꯭ꯔꯣꯡ ꯍꯣꯔꯒ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏ ꯂꯦꯡꯐꯨꯁꯤꯗ ꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯂꯋꯥꯏ ꯂꯦꯡꯐꯨꯁꯤ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯊꯣꯛꯈ꯭ꯔꯀꯥꯟꯁꯤꯗ ꯃꯥꯅ ꯇꯧꯕꯁꯨ ꯂꯣꯏꯔꯦ ꯃꯇꯝꯗꯨꯗ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯅꯪ ꯍꯥꯏꯔꯛꯑꯣ ꯅꯪ ꯅꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯍꯥꯏ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯍꯥꯏꯕ ꯑꯩꯅ ꯆꯥꯛꯁꯤ ꯆꯥꯕ ꯌꯥꯗꯅ ꯂꯩꯕꯅꯦꯕ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯀꯩꯅꯣꯝꯃ ꯂꯣꯏꯅ ꯊꯣꯛꯈꯤꯕꯗꯧꯅ ꯇꯧꯔꯦ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯦ ꯑꯩ ꯂꯋꯥꯏ ꯂꯦꯡꯐꯨꯁꯦ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯦꯅ ꯑꯩꯁꯦ ꯀꯞꯄꯦ ꯃꯥꯅ ꯊꯣꯛꯄꯗ ꯑꯩꯁꯦ ꯀꯞꯄꯗ ꯑꯩꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯀꯞꯈ꯭ꯔꯦ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯏꯁꯣꯔꯁꯦ ꯂꯧꯁꯤꯜꯂꯦ ꯏꯁꯣꯔ ꯂꯧꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯑꯅꯥꯕꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯨꯗꯛꯇ ꯑꯩꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩ ꯑꯅꯥꯕ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯃꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯁꯥꯖꯤꯟꯅꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯣꯖꯥ ꯑꯩ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯩꯉꯣꯟꯗ ꯀꯪꯂꯤꯕ ꯏꯁꯣꯔꯅ ꯑꯩꯁꯦ ꯈꯧꯔꯥꯡꯗꯅ ꯃꯥꯅ ꯑꯩꯅ ꯈꯜꯂꯦ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩ ꯈꯨꯗꯤ ꯑꯆꯧꯕ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯣ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯁꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯆꯠꯁꯤ ꯈꯣꯠꯁꯤ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯍꯣꯏꯁꯦ ꯌꯥꯗꯦꯕꯀꯣ ꯌꯥꯗꯕꯁꯤꯗ ꯑꯩꯁꯦ ꯇꯨꯃꯤꯟ ꯆꯠꯂꯦ ꯑꯗꯩꯗꯤ ꯑꯩꯅ ꯍꯥꯏꯔꯦ ꯑꯩꯕꯨ ꯑꯁꯨꯛꯌꯥꯝꯅ ꯅꯥꯔꯝꯕꯗꯒꯤ ꯐꯍꯟꯕꯤꯔꯤꯕ ꯑꯗꯒꯤ ꯑꯩꯅ ꯐꯃꯨꯡꯗ ꯆꯥꯗꯅ ꯂꯩꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯏꯁꯣꯔ ꯑꯃꯠꯇꯅ ꯑꯩꯅ ꯅꯤꯡꯉꯤꯕ ꯏꯁꯣꯔꯁꯤꯡꯁꯤꯅ ꯑꯃꯠꯇ ꯑꯩꯕꯨ ꯐꯍꯟꯕꯤꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯏꯁꯣꯔ ꯂꯧꯁꯟꯕꯗꯒꯤ ꯑꯅꯥꯕ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩ ꯐꯔꯕꯁꯤꯗ ꯅꯣꯏꯅ ꯏꯁꯣꯔꯁꯦ ꯅꯤꯡꯉꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯅ ꯑꯩꯅ ꯇꯧꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯏꯁꯣꯔ ꯂꯧꯁꯤꯜꯍꯜꯂꯦ ꯑꯗꯒꯤꯗꯤ ꯐꯦꯂꯣꯁꯤꯞ ꯇꯧꯔꯦ ꯑꯗꯩ ꯇꯧꯔꯀꯥꯟꯁꯤꯗ ꯂꯣꯛꯗꯥꯎꯟ ꯂꯩꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯃꯁꯤꯗ ꯑꯃꯨꯛ ꯏꯁꯣꯔꯁꯦ ꯈꯔ ꯑꯃꯨꯛ ꯂꯥꯞꯊꯣꯛꯈ꯭ꯔꯦꯕ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯏꯁꯣꯔ ꯅꯤꯡꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦ ꯆꯠꯄ ꯈꯣꯠꯄ ꯀꯔꯤꯝꯇ ꯌꯥꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯁꯣꯔꯁꯦ ꯅꯤꯡꯖꯔꯒꯁꯨ ꯑꯩꯅ ꯄꯥꯝꯖꯕꯅꯀꯣ ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏꯒꯤꯁꯦ ꯄꯨꯜꯂꯒ ꯄ꯭ꯔꯥꯊꯅꯥ ꯇꯧꯃꯤꯟꯅꯕ ꯑꯗꯨꯗꯒꯤꯗꯤ ꯏꯁꯣꯔꯅ ꯍꯥꯏꯕ ꯌꯥꯗꯕ ꯑꯩꯁꯦ ꯀꯣꯡꯀ꯭ꯋꯥꯗꯒꯤ ꯖꯔꯗꯥꯗꯒꯤ ꯌꯥꯝ ꯆꯥꯏꯌꯦꯕꯀꯣ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯃꯔꯝꯁꯦ ꯑꯗ ꯑꯩꯅ ꯅꯨꯡꯗꯧ ꯐꯣꯡꯗꯣꯛꯄꯤꯔꯦ ꯏꯁꯣꯔꯅ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯇꯦꯁꯃꯣꯅꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯇꯥꯕꯁꯤꯗꯀꯣ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯦꯕ ꯍꯩꯁ ꯑꯩꯅ ꯏꯁꯣꯔ ꯅꯤꯡꯉꯒ ꯑꯩꯅ ꯆꯥꯍꯩꯗꯕ ꯆꯥꯕꯁꯤꯅ ꯑꯩꯁꯦ ꯕ꯭ꯂꯦꯁꯤꯡ ꯕꯣꯔꯁ ꯂꯥꯛꯇꯕꯅꯤ ꯑꯗꯨꯅ ꯑꯩ ꯆꯥꯔꯔꯣꯏ ꯍꯥꯏꯅ ꯑꯩꯁꯦ ꯂꯦꯞꯄꯦ ꯍꯧꯖꯤꯛꯁꯦ ꯀꯔꯤꯝ ꯆꯥꯗ꯭ꯔꯦ ꯄ꯭ꯔꯥꯊꯅꯥꯁꯤꯃ ꯌꯥꯎꯕꯤꯌꯣ ꯏꯆꯥꯅꯨꯄꯤꯗꯤ ꯏꯁꯣꯔ ꯌꯥꯝ ꯊꯥꯖꯩ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯊꯥꯖ ꯇꯥꯔꯒꯁꯨ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯗꯕ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯁꯦ ꯏꯆꯥꯅꯨꯄꯤ ꯈ꯭ꯋꯥꯡꯁꯦ ꯗꯥꯛꯇꯔ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤꯁꯦ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯒꯤ ꯁꯔꯨꯁꯤꯒꯤꯗꯩꯁꯤꯗ ꯁꯤꯡꯂꯤ ꯆꯦꯜꯂꯤꯕꯁꯤꯡꯁꯤꯗ ꯑꯄꯣꯝꯕ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯔꯣꯅ ꯗꯥꯛꯇꯔꯅ ꯍꯥꯏꯕ ꯑꯗ ꯑꯩꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩ ꯑꯣꯄꯔꯦꯁꯟ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯏꯄꯥꯅ ꯃꯥꯕꯨ ꯏꯆꯥꯅꯨꯄꯤ ꯑꯅꯥꯕ ꯂꯧꯊꯣꯛꯄꯤꯒꯅꯤ
ꯀꯔꯤ 18 mm ꯂꯩꯔꯕ ꯀꯤꯠꯅꯤꯗ ꯅꯨꯡ ꯂꯩꯔꯕ ꯃꯤ ꯐꯥꯎ ꯃꯥꯡꯈ꯭ꯔꯒ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯄꯣꯝꯕ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯀꯔꯤ ꯇꯧꯕꯒꯤ ꯅꯥꯕ ꯌꯥꯔꯣꯏꯅ ꯑꯩꯅ ꯄ꯭ꯔꯊꯅꯥꯁꯦ ꯑꯗꯨꯝ ꯇꯧꯕꯤꯕ ꯃꯥꯅꯁꯨ ꯊꯥꯖꯅ ꯇꯧꯖꯕ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯊꯅꯥꯁꯤꯁꯨ ꯃꯥꯅ ꯆꯠꯂꯤꯉꯩ ꯃꯇꯝꯁꯤꯗ ꯃꯥꯏ ꯁꯥꯏꯅꯁꯁꯨ ꯂꯩꯕ ꯑꯗꯒꯤ ꯀꯔꯤꯕ ꯃꯥꯏꯒ꯭ꯔꯦꯟꯁꯨ ꯃꯥꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯈꯟꯖꯟꯕ ꯈꯔ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕꯁꯤꯗꯤ ꯀꯣꯛꯅꯅꯕꯁꯤ ꯑꯣꯖꯥꯅ ꯊꯋꯥꯏ ꯀꯃꯥꯏꯅ ꯄ꯭ꯔꯊꯅꯥꯁꯤ ꯇꯧꯕꯤꯌꯣ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯏꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯅꯥꯕ ꯐꯕ ꯉꯝꯗꯕꯀꯣ ꯑꯗꯨꯒꯤ ꯑꯅꯥꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯧꯊꯣꯛꯄꯤꯈꯤꯕꯗꯣ ꯏꯁꯣꯔꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯍꯣꯡꯕ ꯅꯥꯏꯗꯦ ꯍꯥꯏꯌꯦ ꯍꯣꯡꯕꯁꯨ ꯅꯥꯏꯗꯦ ꯂꯣꯝꯕꯁꯨ ꯅꯥꯏꯗꯦ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯑꯒꯥꯄꯦ ꯍꯥꯏꯕꯗꯣ ꯃꯄꯥꯜ ꯅꯥꯏꯗꯕ ꯅꯨꯡꯁꯤꯕꯅꯤꯀꯣ ꯑꯗꯨꯅ ꯏꯁꯣꯔꯅ ꯏꯃꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯒꯅꯤ ꯂꯣꯏꯅꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯏꯃꯥꯒꯤ ꯑꯅꯥꯕ ꯑꯌꯦꯛꯄ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯄꯤꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯃꯅ ꯏꯃꯥ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯊꯥꯖꯔꯕꯁꯤꯡꯗꯁꯨ ꯆꯥꯡꯖꯦꯡ ꯀꯌా ꯑꯃ ꯂꯥꯛꯏꯕ ꯍꯧꯖꯤꯛ ꯂꯥꯛꯏ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯂꯥꯟꯁꯨ ꯊꯣꯛꯄꯅꯤꯅ ꯂꯥꯟꯒꯤ ꯃꯔꯛꯁꯤꯗ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ ꯁꯤꯡꯒ ꯂꯥꯟ ꯇꯧꯅꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯔꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯅꯤꯡꯍꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯌꯥꯎꯔꯦ ꯑꯗꯨꯅ ꯃꯁꯤꯒ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦꯕ ꯃꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯏꯃꯥ ꯈꯟꯗꯣꯛꯄ ꯂꯥꯛꯄꯅꯦꯕꯀꯣ ꯈꯟꯗꯣꯛꯄꯒꯤ ꯌꯥꯝ ꯆꯥꯎꯕ ꯑꯃꯈꯛ ꯑꯣꯏꯌꯦꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅ ꯐꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯩꯅ ꯊꯥꯗꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ ꯌꯥꯗꯦꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕꯁꯤꯡꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯨꯡꯁꯤꯌꯨꯇ ꯍꯥꯏꯕꯤꯕ ꯀꯣꯛꯄꯤꯌꯨꯅ ꯈꯖꯥꯏ ꯅꯥꯀꯜꯗ ꯈꯨꯄꯥꯛꯅ ꯊꯥꯔꯗꯤ ꯑꯇꯣꯞꯄ ꯈꯖꯥꯏꯁꯨ ꯑꯣꯟꯁꯤꯜꯂꯨ ꯍꯥꯏꯕ ꯏꯄꯥꯗꯨꯒꯤ ꯏꯖꯠ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯇꯥꯛꯊꯣꯛꯀꯅꯤ ꯑꯩ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕꯗꯣ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯀꯅꯤ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯍꯥꯏꯅ ꯑꯩꯅ ꯍꯦꯟꯅ ꯏꯁꯣꯔꯒ ꯅꯛꯁꯟꯒꯗꯕꯅꯦꯕ ꯏꯃꯥ ꯆꯨꯝꯕ꯭ꯔꯥ ꯀꯨꯀꯤꯁꯤꯡꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯃꯤ ꯍꯥꯠꯂꯤ ꯑꯩ ꯖꯤꯁꯨ ꯅꯤꯡꯉꯔꯣꯏ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯀꯨꯀꯤꯁꯤꯡꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯃꯤꯆꯝ ꯍꯥꯠꯂꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕꯗꯣ ꯇꯥꯛꯊꯣꯛꯀꯅꯤ ꯏꯄꯥꯅ ꯀꯩꯗꯧꯉꯩꯗ ꯃꯤ ꯍꯥꯠꯂꯨ ꯍꯥꯏꯈꯤꯗꯦ ꯍꯥꯏꯕꯗꯣ ꯏꯃꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯄꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯦꯟꯅꯕꯤꯔꯤꯕꯁꯦꯀꯣ ꯑꯗꯨꯅ ꯏꯃꯥꯅ ꯍꯦꯟꯅ ꯏꯁꯣꯔꯗ ꯅꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯒꯅꯤ ꯑꯗꯣ ꯏꯃꯥꯅ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯏꯃꯥꯅ ꯇꯥꯕ ꯍꯧꯈꯤꯕꯅꯣ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯈꯔ ꯄꯤꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯃꯁꯤ 1992 3 4 8 ꯑꯣꯏꯔꯝꯒꯅꯤ 2008 ꯁꯤꯗ ꯑꯩꯗ ꯇꯧꯔꯛꯄꯅꯦ ꯑꯩꯁꯦ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯅꯥꯔꯒ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯇꯧꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯗꯒꯤ ꯑꯗꯨꯝ ꯊꯥꯖꯈ꯭ꯔꯦ ꯑꯩ ꯏꯁꯣꯔꯁꯦ ꯊꯥꯖꯔꯒ ꯆꯦꯠꯅ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯂꯩꯇꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯏꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯑꯩ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯍꯣꯟꯕꯅꯤꯅ ꯈꯜꯂꯒ ꯂꯩꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯍꯥꯏꯖꯕꯗ ꯈꯨꯗꯛꯇ ꯐꯪꯍꯟꯕꯤ ꯑꯗꯨꯒ ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯔꯗꯤ ꯄꯜꯂꯤꯀꯣ ꯑꯩꯅ ꯑꯔꯥꯟꯕ ꯑꯃ ꯍꯦꯛ ꯇꯧꯔ ꯃꯤꯉꯣꯟꯗ ꯋꯥꯁꯦ ꯈꯣꯟ ꯀꯟꯅ ꯍꯦꯛ ꯉꯥꯡꯒꯦ ꯇꯧꯔꯨꯕꯁꯦ ꯃꯤ ꯇꯥꯏꯕꯪ ꯃꯤꯅꯤꯅ ꯉꯥꯡꯊꯣꯛꯈꯤꯕꯗ ꯑꯩ ꯗꯣꯔꯦꯠꯇ ꯃꯥꯡꯉꯦꯕ ꯑꯩ ꯂꯥꯜꯂꯦ ꯏꯄꯥ ꯏꯁꯣꯔ ꯏꯁꯣꯔꯗ ꯁꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯆꯠꯄ ꯑꯗꯨꯒ ꯇꯧꯕ ꯑꯗꯨꯒꯤ ꯏꯃꯥꯅ ꯑꯩ ꯂꯥꯜꯂꯦ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅꯅꯦ ꯍꯥꯏꯍꯟꯕꯅꯦꯕ ꯏꯃꯥ ꯊꯋꯥꯏ ꯑꯁꯦꯡꯕꯁꯤ ꯈꯪꯉꯤꯀꯣ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯁꯦ ꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛꯇ ꯂꯝꯖꯤꯡꯒꯅꯤ ꯏꯃꯥꯅ ꯇꯧꯔꯤꯗꯣ ꯑꯩꯅꯁꯨ ꯆꯞ ꯆꯥꯅ ꯇꯧꯋꯤꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯁꯣꯏꯗꯕꯗꯤ ꯉꯝꯗꯦꯀꯣ ꯏꯃꯥ ꯍꯦꯛ ꯁꯣꯏꯔꯛꯄ ꯃꯇꯝꯗꯅꯦ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯒꯤ ꯇꯧꯔꯛꯄ ꯃꯇꯝꯗꯅꯦ ꯐꯠꯇꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯗꯒꯤ ꯂꯥꯛꯄꯅꯦꯕ ꯅꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯂꯥꯛꯄꯅꯦꯕ ꯏꯃꯥ ꯑꯗꯨ ꯇꯧꯅꯨ ꯑꯗꯨ ꯏꯁꯣꯔꯅ ꯌꯥꯗꯕꯅꯤ ꯀꯩꯒꯨꯝꯕ ꯑꯃ ꯁꯣꯏꯈ꯭ꯔꯒꯁꯨ ꯏꯄꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯏꯆꯦ ꯑꯁꯤꯒꯤꯁꯦ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯏꯁꯣꯔꯁꯦ ꯁꯨꯃꯥꯏꯅ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯋꯥꯔꯁꯦ ꯄꯤꯔꯕ ꯃꯇꯨꯡꯁꯤꯗ ꯏꯁꯣꯔ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯅꯥꯕꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯅꯥꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯥꯀꯜ ꯅꯥꯝ ꯑꯃ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯪꯍꯧꯗꯅ ꯆꯤꯡꯉꯤ ꯈꯣꯠꯂꯤ ꯑꯗꯨ ꯑꯝꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯦꯕꯀꯣ ꯑꯩ ꯀꯔꯤꯝꯇꯁꯨ ꯍꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯏꯆꯦꯗꯨꯒ ꯇꯧꯔꯒ ꯏꯕꯥꯅꯤ ꯆꯠꯂꯒ ꯄ꯭ꯔꯁꯥꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯆꯤꯡꯕꯗꯤ ꯐꯈ꯭ꯔꯦꯕ ꯏꯃꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯗ ꯐꯔꯤꯕ ꯐꯔꯕ ꯃꯥꯁꯤ ꯍꯦꯛꯇ ꯀꯔꯤꯅꯣ ꯈꯪꯗꯒꯤ ꯍꯦꯛꯇ ꯑꯅꯣꯟꯇꯪ ꯉꯁꯤ ꯉꯥꯡꯗꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯩꯒꯤ ꯏꯁꯥꯗ
ꯑꯗꯨ ꯇꯧꯔꯒ ꯃꯥꯁꯦ ꯄꯥꯏꯗꯅ ꯇꯧꯕꯗꯒꯤ ꯐꯈ꯭ꯔꯦꯕ ꯑꯗꯒꯤ ꯑꯃꯃꯨꯛ ꯏꯁꯣꯔꯅ ꯑꯩꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯕ ꯍꯧꯔꯛꯑꯕ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯇꯥꯏꯕꯪꯄꯥꯟꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯁꯨ ꯌꯨ ꯊꯛꯄ ꯈꯣꯠꯄ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯁꯤꯗ ꯁꯥꯎꯕ ꯈꯣꯠꯄꯁꯤ ꯌꯥꯝꯅ ꯇꯧꯈꯤꯕ ꯈꯣꯠꯄꯁꯤ ꯑꯃꯨꯛ ꯃꯥꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯍꯩꯁ ꯑꯩꯁꯦ ꯃꯥꯡꯕ ꯌꯥꯗꯦ ꯑꯗꯨꯅꯗꯤ ꯑꯩ ꯏꯁꯣꯔꯁꯤꯗ ꯍꯥꯏꯕꯗꯤ ꯍꯟꯖꯤꯜꯂꯧ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯟꯖꯤꯜꯂꯧ ꯌꯥꯗꯕ ꯁꯨꯝ ꯌꯥꯗꯕ ꯑꯗꯨ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯏꯄꯥ ꯏꯁꯣꯔ ꯃꯈꯣꯏꯁꯤꯡꯁꯦ ꯈꯪꯖꯗꯗꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝ ꯆꯥꯔꯤꯕꯁꯦ ꯏꯄꯥꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯋꯥ ꯉꯥꯡꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯈꯜꯍꯟꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯍꯣꯂꯤ ꯏꯁꯄꯤꯔꯤꯠ ꯃꯥ ꯍꯧꯖꯤꯛ ꯍꯣꯂꯤ ꯏꯁꯄꯤꯔꯤꯠ ꯐꯪꯗꯦ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅ ꯂꯧꯁꯟꯃꯤꯟꯅꯕꯅꯦꯕ ꯍꯣꯂꯤ ꯏꯁꯄꯤꯔꯤꯠ ꯐꯪꯗ꯭ꯔꯤ ꯃꯥ ꯅꯤꯡꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯃꯆꯤꯟꯗ ꯏꯄꯥ ꯏꯁꯣꯔ ꯑꯗꯨꯗꯨ ꯄꯨꯗꯨ ꯆꯠꯂꯝꯗꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯄꯨꯗꯨ ꯂꯣꯟꯕꯗꯣ ꯑꯩꯅ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯍꯤꯡꯗ ꯍꯧꯒꯠꯂꯒ ꯃꯤ ꯆꯤꯛꯄ ꯏꯔꯥꯎꯈꯣꯟ ꯇꯥꯗꯕ ꯃꯇꯝꯗ ꯏꯁꯣꯔꯗ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯄꯥꯁꯥ ꯇꯧꯕꯁꯦ ꯑꯩ ꯃꯤꯠꯁꯤꯅ ꯁꯨꯛꯎꯗꯕ ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯣꯔꯅꯁꯨ ꯌꯥꯝ ꯄꯥꯡꯕꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯤꯔꯣꯟ ꯌꯣꯟꯕꯅꯦ ꯁꯤꯡꯖꯃꯩ ꯀꯩꯊꯦꯜꯗ ꯍꯧꯖꯤꯛꯀꯤꯁꯤꯅ ꯁꯅꯥ ꯂꯨꯄꯥ ꯌꯣꯟꯕ ꯑꯔꯨꯞ ꯑꯇꯥꯎ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯁꯝꯐꯥꯕꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯏꯕꯥꯅꯤ ꯊꯃꯣꯏ ꯆꯤꯟꯅꯖꯔꯒ ꯏꯁꯣꯔꯗꯁꯨ ꯀꯩꯊꯦꯜꯗꯁꯨ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯁꯥꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝꯗꯤ ꯂꯩꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯖꯥꯒꯤ ꯇꯦꯁꯄꯅꯤ ꯑꯗꯒꯤ ꯑꯅꯥꯕ ꯐꯈꯤꯕ ꯑꯗꯒꯤ ꯑꯃ ꯑꯗꯒꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯐ ꯀꯔꯤ ꯀꯔꯤꯁꯦ ꯇꯥꯔꯒ ꯍꯦꯟꯅ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯊꯥꯡꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯥꯟꯅ ꯂꯥꯞꯊꯣꯛꯆꯔꯝꯕ ꯁꯟꯗꯦ ꯆꯠꯂꯤꯕ ꯃꯐꯝꯁꯤꯁꯨ ꯂꯥꯞꯄꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯆꯤꯡꯉꯤꯕꯗꯣ ꯊꯋꯥꯏꯗꯕꯨꯗꯤ ꯊꯜꯂꯦ ꯊꯟ ꯇꯥꯔꯒꯁꯨ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯣꯖꯥꯒꯤ ꯇꯦꯁꯄꯅꯤ ꯇꯥꯕꯁꯤꯗ ꯑꯗꯒꯤ ꯏꯁꯣꯔꯒꯤ ꯂꯥꯏꯐ ꯇꯥꯕꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯦ ꯍꯦꯛꯇ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕ ꯑꯩ ꯏꯁꯥꯁꯦ ꯑꯗꯨꯅ ꯑꯩꯅꯅꯦ ꯀꯔꯤ ꯈꯜꯂꯤ ꯑꯩ ꯇꯦꯁꯄꯅꯤꯗꯣ ꯍꯥꯏꯗꯣꯛꯑꯣ ꯑꯩꯅ ꯆꯔꯆꯇ ꯆꯠꯂꯤꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯑꯗꯨꯒꯤ ꯇꯦꯁꯄꯅꯤꯗꯣ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯍꯥꯏꯗꯣꯛꯇꯕꯅꯤꯅ ꯑꯣꯖꯥꯒꯤꯁꯤꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯣꯛꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯐꯨꯝꯃꯒ ꯊꯝꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯅ ꯁꯤꯁꯦ ꯇꯦꯁꯄꯅꯤꯁꯦ ꯍꯥꯏꯗꯣꯛꯑ ꯃꯇꯨꯡꯗ ꯑꯩꯁꯦ ꯕꯣꯔꯁꯦ ꯑꯉꯛꯄꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯁꯤꯗ ꯊꯥꯖꯕ ꯑꯃ ꯐꯥꯎꯋꯦꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯏꯆꯦꯒꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯉꯔꯥꯡꯁꯨ ꯑꯩꯅ ꯅꯍꯥꯟꯁꯦ ꯅꯨꯡꯗꯥꯡ ꯑꯣꯖꯥꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯀꯦꯗ ꯑꯣꯖꯥꯅ ꯊꯕꯛ ꯆꯤꯟꯕꯅꯤ나 ꯄꯥꯏꯔꯛꯇꯕꯗꯨꯗ ꯑꯩꯅ ꯄꯣꯠꯐꯝꯁꯦ ꯐꯝꯅꯀꯣ ꯐꯣꯟ ꯇꯧꯔꯣ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ 3-4ꯔꯛꯁꯦ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯐꯣꯟꯁꯦ ꯁꯠ ꯂꯥꯎ ꯇꯧꯕ ꯀꯥꯟꯗ ꯐꯠ ꯂꯥꯎ ꯄꯥꯏꯔꯛꯄꯅꯦꯕ ꯑꯁ ꯑꯗꯨꯗꯩ ꯑꯩ ꯍꯜꯂꯂꯨꯌꯥ ꯑꯩꯅ ꯍꯥꯏꯖꯕ ꯑꯩꯅ ꯈꯟꯖꯕꯁꯦ ꯏꯁꯣꯔꯅ ꯑꯩ ꯅꯨꯡꯗꯩ ꯉꯥꯡꯉꯛꯄꯁꯦ ꯏꯁꯣꯔꯅ ꯑꯩꯁꯦ ꯇꯥꯕꯤꯔꯛꯑꯦ ꯈꯟꯕꯗ ꯑꯩ ꯍꯔꯥꯎꯔꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯉꯔꯥꯡꯒꯤꯗꯨꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯍꯥꯏꯗꯤ ꯐꯣꯟꯁꯦ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯕꯗꯤ ꯐꯣꯟ ꯇꯧꯔꯣꯅ ꯇꯨꯡꯗꯒꯤ ꯑꯩ ꯍꯥꯏꯔꯛꯄꯁꯤꯗ ꯐꯠ ꯂꯥꯎ ꯇꯧꯕꯗꯣ ꯄꯥꯏꯔꯛꯄꯅꯦꯕ ꯑꯗ ꯑꯩꯅ ꯀꯌꯥꯗꯤ ꯍꯔꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯉꯔꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁꯥꯔꯀꯣ ꯑꯣꯖꯥꯀꯣ ꯑꯗꯣ ꯄꯩꯁꯥꯁꯦ ꯇꯧꯕꯤꯌꯣ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯕ ꯁꯤꯒꯤ ꯑꯗꯣ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯣꯖꯥꯗ ꯑꯗꯨꯝ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯀꯦ ꯅꯨꯡꯉꯥꯏ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯕ ꯑꯩ ꯍꯧꯖꯤꯛ ꯏꯁꯣꯔꯗ ꯍꯥꯏꯖꯔꯛꯀꯦꯀꯣ ꯏꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯄꯤꯗꯦ ꯏꯃꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯪꯖꯔꯛꯄ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯈꯪꯉꯛꯄꯅꯦꯕ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯑꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯗꯒꯤ ꯗꯤꯃꯥꯟ ꯇꯧꯕ꯭ꯔꯥ ꯄꯩꯁꯥ ꯀꯠꯂꯨ ꯑꯗꯨ ꯄꯨꯔꯛꯎ ꯍꯥꯏꯗꯕꯅꯤ ꯏꯃꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯍꯥꯏꯗꯕꯅꯦꯕ ꯑꯗꯨꯒ ꯉꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯤꯕ ꯏꯆꯦꯅ ꯏꯆꯝ ꯆꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯤꯡꯕ ꯑꯃ ꯄ꯭ꯔꯦꯌꯔ ꯇꯧꯕꯗ ꯐꯔꯤꯗꯣ ꯏꯆꯦꯅ ꯃꯗꯨꯒ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯅꯠꯇꯦꯕ ꯏꯆꯦ ꯌꯤꯁꯨꯒꯤ ꯃꯃꯤꯡꯗ ꯏꯆꯦ ꯏꯃꯥꯀꯣ ꯌꯥꯝꯅ ꯄꯥꯡꯒꯜ ꯀꯟꯕꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯏꯃꯥꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯝꯇ ꯃꯤꯠ ꯎꯏꯁꯟꯕꯤꯌꯨꯀꯣ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯃꯥꯒꯤ ꯑꯄꯣꯝꯕꯗꯨꯁꯨ ꯑꯗꯨꯒꯤꯁꯨ ꯇꯧꯔꯛꯄꯤꯌꯨ ꯏꯆꯥꯅꯨꯄꯥꯒꯤꯁꯨ ꯍꯜꯂꯦꯂꯨꯌꯥ ꯏꯄꯥ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯤ ꯑꯊꯣꯏꯕꯅꯤ ꯏꯄꯥ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯇꯥꯖꯕꯗ ꯈꯪꯖꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯏꯄꯥ ꯃꯔꯥꯜ ꯂꯨꯝꯗꯨꯅ ꯂꯩꯔꯕ ꯃꯔꯥꯜ ꯊꯤꯗꯨꯅ ꯂꯩꯔꯕ ꯑꯩꯈꯣꯏꯅ ꯈꯔꯇꯪ ꯁꯣꯏꯕꯗ ꯍꯥꯠꯇꯣꯛꯇꯒꯤ ꯅꯥꯍꯟꯗꯒꯤ ꯇꯧꯔꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯀꯌꯥꯁꯦ ꯑꯁꯤꯗꯒꯤ ꯏꯄꯥ ꯏꯁꯣꯔ ꯃꯄꯨ ꯀꯧꯕ ꯀꯌꯥꯁꯤꯗꯒꯤ ꯏꯄꯥ ꯅꯍꯥꯛꯇꯤ ꯄꯨꯝꯇꯣꯟ ꯇꯣꯡꯉꯥꯜꯂꯤ ꯏꯄꯥ ꯅꯍꯥꯛꯅ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯑꯣꯏꯔꯤꯉꯩꯃꯛꯇꯗ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯒ ꯏꯄꯥ ꯅꯍꯥꯛꯅ ꯑꯐꯕ ꯃꯃꯥ ꯃꯄꯥꯅ ꯐꯠꯇꯕ ꯃꯆꯥꯒꯤꯗꯃꯛꯇ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯕꯒꯨꯝꯅ ꯏꯄꯥ ꯅꯍꯥꯛꯅ ꯑꯩꯈꯣꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯏꯄꯥ ꯅꯍꯥꯛꯅ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯁꯤꯈꯤꯕꯒꯤꯗꯃꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯤꯡꯒꯠꯈꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯅꯍꯥꯛꯅ ꯏꯆꯦ ꯑꯁꯤꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯅꯥꯕ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯏꯆꯦꯅ ꯐꯣꯡꯗꯣꯛꯆꯔꯛꯏ ꯏꯄꯥ ꯏꯁꯣꯔ ꯏꯃꯥ ꯑꯁꯤꯅ ꯐꯣꯡꯗꯣꯛꯆꯔꯛꯏ ꯑꯗꯨꯒ ꯏꯃꯥꯒꯤ ꯑꯅꯥꯕ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕꯗꯣ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯏꯃꯥꯗ ꯌꯥꯝꯅ ꯌꯥꯡꯕ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯏꯄꯥ
aduga imagi ichani magi machanupi gi hakchang du sunungai taba ipa ishor apombana maram oiraga nungai taba lei prabhu adubu imana thajei madudi ipa gi mingda soidana fagani operation yaudana ipa Jesu gi mingda fagani hebse adumak fabado ohenbiu hallelujah aduga imagi machanupa magi da maktasu haizeri prabhu ipa atopadi ipagi aduki matik ipadi kalli haibadi atopana chingthokpa ngamaroi ipagi kan thoiraba ipagi khutna konsin kiba matamda fattabagi pangal amatana changba ngamde ipa ishor ima sigi magi macha sing tekta kaidana ipana pubiraktuna ipagi Jesu Christa ipana yum oibiba ipana leibiba ipagi thawai sengmana leibiba family haibadu ohenbiu ipa ishor imagi imung manungi damakta haizeri imagi hakchang da hene pangal hapiu aduga makhong makhut chingba amada imana prayer to matam da faki haibado ipa haiba healing gi oiba thawai singba ipa gi pangal do nahona nei ma sigi mathakta haithabiu ipa ishor miyoiba ikoi di ipa na hakna khangbi makoi mapung fa de ikoi matik cha de adubu ipa na ikoi bu mapung fa da bagi maram na nungsibani ikoi pap chen bagi maram na ipa na nungsibani ikoi shon bagi maram na ipa Jesu Christa na shi du na fom du na hingat pani thaga chari ipa ishor ikoi gi iramdam Manipur da ipa ing thachik tha laan biro ipa ishor awana langtak na bukukan view relief camp da leiriba ima ichilinaw ichel kaya su ipa mekhoi thamoi desu ing thaba hapiu masi ichegi ima gi testimony ase aina phongdok chaba ipa gi wahai ase tajaraga relief camp da leiriba sing da swing thaba lakpo isanu mekhoi gi awaba leiramba taraga di Jesu ko mapu ma lei mangonda haidok piu mahakna polum punamak thangdage haiduna ngairi habse aga cheripa masi gi fazaba numit pine bibagi damakta thaga cheri nasi lakadari matam chupa loine view aduga imagi testimony tariba kanaguma thajaba ichilinaw ichel singi marakta anaik yauramba langtaknaba yauramba polum puba yauramba gadi Prabhu Jesu gi mingda polum punamak ipa ishor na thangda bibo yu ipa ishor thangda biu aduga kanaguma thajadaba migini haiduna khanba haugini haiduna khanba ipa na hakpu leiramagadi ipa na hakna mikoi gi thamoi gi thong hangdok piu Prabhu ipa khangjadabagini mikoi khandabagini pa adubu ipana mekhoi gi thamoi gi thong hangdok piduna ipa gi mangal ado achumba do uhan biu haiduna Prabhu Jesu gi mingda ramjaribani pa ishor ima sigi munundang sigi marang kai ba blessing lakpo sanu najirati Prabhu Jesu gi mingda thawai seng ba ipana matam chupada sokpiu thawai seng ba ipana ima se nahona na akok tagi na makhong thau ba sokpiduna ipa nahaki marang kai ba blessing do ipana hakki mapal nai da swarga gi oiba haiba bor blessing ado ima sigi mathakta imagi imung manungi mathakta haitha biu ipa ishor thawai sing ba ipa na sokpiu ipa na changbiu ipa na leibiu ima sidagi mekhoi gi imung manungdagi ipa gi mangal ipa gi achumba thoglak poirasano hallelujah Prabhu Jesu Christa gi minglem da khuram jaribani amen amen ado oza kanogi huji kathengi am thagale Prabhu hena oza hena sijina bigo isna Jesu amen amen